Manipur Police na laukat pa Jackson Taurangi manung chan na chathaba thiba humbagi thabakta Bisupur District ki Kumbi Police Station na konba Kumbi Setupur gi chingsang pareng dagi khulai kaya fagat pangamle hairi khulai singa dugi manung da MT magazine ga loina ba SMG carbine ni MT magazine ga konaba modified CMG ama double barrel gun ama 9mm pistol ama 9mm gi maru kun kg ama rung gi oigadaba explosive PEK manga tear smoke cell ama amadi stun cell ama ni hairi Micham miyam dagi namduna sel khaiba miyoi singfana ba security force na laukat lakba thiba humbagi thabakki manung channa Thobal district ki Nongpok Sekmai police station na konba lairong tel dagi lo na thingkrabalal holo KCP PWG gi active kadar makhutlai ga kona na fare hairi faraba miyoi adudi Thobal district ki manung chan balai sangthem thodam mayai laikai dagi ilangbam Sailesh masagi chahi kunga mapan suraba miyoi ni Police na thadorok pa chero lamagi matung inna faraba miyoi asi Thobal district ki micham miyam amadi dukan singdagi sel khaibada chenaba miyoi ni hairi mawandagi .32 gi pistol ama .32 gi maru ahom mobile phone ama amadi sim card na chingba fagat pangamle hairi Security force na laukat lakpa Jackson Taurangi manung chan na lo na thingkrabalal holob KYKL gi active kadar amaso Imphal East District ki Haingang Police Station na konba Khabai soida laiba taret suba MR gi gate manakta gi fare hairi farba miyoi adudi Kakching District ki manung chan na Pangal Tabi makha laikai digi Ningthauzam Roman Elias Nanau masagi chahi kuntraga mangani hairi hairiba miyoi asi lal holob asi Danau Bakader Singh recruit taubada hagthengna na chenaba miyoi ni haina police na thadorokpa cherol amana makha tarakli Lona Thinkrabal Alholob RPF PLA gi active kadar amasu Thobal police station na konba Wangjing Sorok haibam laikai dagi security force na fagat pangamle hairi faraba miyoi adudi laikai asimakta dagi Haikruzam Umakanta Elias Uma masagi chahi kunga taruk suraba miyoi ni Thobal district ki manung chan na laiba miyam dagi sankhai thumkhai taubada hagthengnana chenaba miyoi ni haina police na thadorokpa cherol amada thamlakli Imphal West District ki Patsoi Police Station na konba Khumbong Bazar dagi Pambai na luchingba UNLF ki active kadarama security force na fare hairi faraba miyoi adudi district asigi manung chan na laiba Moidangpok awang laikai dagi haujik na New Kaithal Manbi da laiba Oinam Roshan masagi chahi kun suraba miyoi ni highway Mahak asi National Highway number 37 Imphal Jiri lambi ge Khumbong Bazar fauduna chatliba Tata truck singdagi sel khomgatpagi thabakta chenaba miyoi ni haina police ki maikai dagi thamlakli mangondagi mobile handset ahum amadi Tata truck singdagi khomgat lamba sel oina lupa lising aniga chamnga fagat pangamle hairi